ngasi phongkhiba tongan Manipuri sifungsingdagi maruibi ipausing myamna thamjagi ahanbada Hyderabad sei taraga taruk saraidakhiba sex racket thugaikhre nupi lising taraga mariga samaga maudra kankhre Hyderabad police na nupi ga hakchang Lalonba phattabada maming chatpa organized gang ama thugaikhre amasum lebas gi mapum kyadagi foreigners sing yauna nupi lising taraga mariga samaga maudra kankhre case asiga mari leinana miyoi taraga threat fakhre haina police na ngasi haikhre Sinfam asida awaba taadun lerakhiba miyoi adu Andhra Pradesh, Telangana, Karnataka, Delhi, Mumbai, Kolkata, Assam, Bangladesh, Nepal, Thailand, Uzbekistan, Russia na singmadagini phagalaba miyoi adudi Salman, Sailendra Prasad, Zogasar Rao, Muhammad Afsar, Irfan Adim, Samir Harbinder Kaur, Shopin Patel, Saiba Bugor, Gangadari, Sai Sudhir, Sarveswar Kaur na singmani Anti-Human Trafficking Unit of Hyderabad Police na hawkiba thani da satakiba operation singda miyoi adu phakibani hainasu official sing haiki likhun singi khuthang na phangkiba I paw yumpham oiraga red adu sataki wangpang sathabada makoina organized sex racket ama salai amasum India gi tongan maphamdagi miyoi adu purai haiba phongdorakre Makoina website singda advertisement sing thagali call center sing amasum WhatsApp ki kuthangna contact number sing phone amasum organized prostitution sigidama hotel sing phawpu thorang tawi amasum share lokshali masigi racket asita tongan state ki miyoi sing yawi Makoina organizer sing supplier sing advertisement maker sing website sing amasum call center miyoi haibagumna hiram goiba tongan WhatsApp group sing semi amasum thaba sigidam amaga I paw phawna hainasu official sing naiki miyoi sing adu bu yamna akibagi punsi maril ama phangangani line sen tanba ngamhangani amasum kariguma kharadana thabak sing pikani haina mapungning sumalaga masigi awaphamna taraba miyoi ayamba prostitution namdani hali Oktabasingda Sakta Pam Tiba Laklibasing Adurigi Laubusil Adurigi Sada Kuntra Oktabishin Pamda Tahalabanupi Sing Aduripi Sada Kuntra Gamangana Advertiser Singamasum Call Center Kimio Sinapi Lemoriba Sada Kuntra Gamangaduna Sili Langli Bumio Singo Hawi Marueba Organizer Sing Wediba Adim Samin Salman Arnak Mohad Absar Amasum Zugesarna Sex Rocketasi Sahi Taraga Taruk Natragana Masidagi Henna Salai Racket Asumna makoina miyoi lising kyabu oktabigi senpamna sanahan ki hainasu official singna hainasu pausna makhatana phongdorakli Acquising adugi mathakta Immoral Traffic Prevention Act amasum atay mari lenaba section singi makhara case ma lokhatkre hainasu police na case asigi makhatana thigalli hainasu pausna makhatana su phongdorakli Atopa pawmna ku pangthokna ba laktuna ramagi maralda miyoi kungamanga German authorities singna pagaikre Lengak sing thuna ba laktuna ramagi maral Germany gi mafam kyarigi miyoi kunga manga phagakre lebas gi mafam kyar satakhiba red sing miyoi sing adu phakhiban hari BBC na German report sing paladuna hai far right amasum hanagi military figures sing gi group aduna lebas gi parliament building risakta thomjina ba madi power painana ba laktuna ramki Henry Taraga Humdoi Shuba, Prince Amani Haba Masagi say Humdraga Matu Shura German Nupamana, Langak Sing Tuna Bagi Laktuna Baduda, Kwaidigi, Maruba Taudang Laronki, Germany State Taraga Matu Sata Kiba Red Singadu the Pagat Hiba Mue Singadugi Marakta, Ring Leader Sing Ni Haba Muenia Wihana, Federal Prosecutor Sing the Fondoki, Laktuna Bada Sarugiari Mue Singaduda, extremist risk burger citizens of the risk movement give members sing away. Sathirabe attack sing amasung kanglup naibigi wakalon yumpa moiba conspiracy ki theory sing mari lainana German police na movement sigi miyoi sing kupna sena duna lakibani movement asina modern German state sakhang basulete republic sigi lengak sing thuduna kumza english sing magasani panga humdraga mathoi gi Germany gi model da anaubi state ama semduna mod silanana gi damakta lautuna riba group aduda nupa amasum nupi yangkhayawi Federal Prosecutor Office ki spokesman amana hai hauju phabi oina group asigi maming aikoi de leite hainasu pausna phongdorakli makasa tarak poina to papa manamo demonetization ga mari lenar record sing puthona ba Supreme Court na Center RBI de kankhre
lupa lising amasung lupa sangwa satpi currency note sing sanahandana bagi government ki English sing ani ga taraga taruk ki ware batugi matangda mari lenaba record sing puthokna ba Supreme Court nga Center amasung Reserve Bank of India ra kankhre Center ki English sing ani ga taraga taruk ki ware badubu sing narakhiba wakat kya gi matangna court sigi wayel reserve tawraduna jas mangana saba Justice S.A. Nazir na lusing bench amana RBI gi ukil Attorney Generals R Benkatara Manina Pukalakpa Wapam Singh amasum Senior Advocate Singh P. Sitambram amasum Shyam Biba yauba politician Singhi Okil Singhi Wad Taki December Tara Pabaki Manungda Aiba Warol Singh Tagalangnaba Party Singh Adur Supreme Court na Pautak Piki Tare Judgment Reserve Tare Union of India amasum Reserve Bank of India gi Okil Singh da Mari Lenaba Record Singh Puthoknaba Pautak Pikre haina Jati Singh B.R. Agamai S.A. Bopana Bihi Rama Subramaniam amasum Nagartana yauna bench adura haki AJ aduna bench adura sil cover amagi manungda mari lenaba record sing magna thagat kani haki Center na November 9 English sing ani ga taraga turukta laukthokhiba demonetization adu singnarakhiba wakat yankai ga nipan adu makok thongba court aduda hearing tawki Government na warep laukiba mawong adu matam punamakta examine tawku yai hairaduna economic policy gi hiram singda judicial review amagi akakna pasang ama leiraduna court asina masigi khut punsinduna leiri amasum tungda handoklaga phamduna leigani haibnati hansu ngarang Supreme Court haiki lupa sangwa amasum lupa lising gi currency note sing sana hankida badu yamna sathiba soipa amani hairaduna Reserve Bank of India RBI gi central board adugi recommendation kaktana tawbang ngamgudaba legal tender ga mari lenaba proposal sing union government aduna masa matumda tawbu yadi haina su Mr. Snambramna yetki Supreme Court na hiramasida amuk hana yengsinna bigi honarakpa du thingladuna government aiki gari edu amuk mathanga onana sanhanduna relief pipa ngamloidaba hiram amako na warep lawbi yaro haina su pausna su phongdoki Loisilakpo na to papa mana Donbass ki front line da lan sokna riba lan misinga Zelensky ga unakhre hari Ukraine gi armed forces de ga mari laina hawkhip leba ko punumita nongpok thangba Ukraine gi Donbass front line da lan sokna riba Ukraine gi lan misinga President Zelensky ga unakhre hari lan misinga du unalu raba matunda Zelensky na kip ta pangtokpa paw gi mipma madahai magna Donbass ta leiduna mapamadu gi lan mising nokna leiminarai mapamadu khwaidigi kanba lanpham ama oiribani masida natana Kharkiv region da susatuna lanmising unaduna wari saraki Ukraine gi lanmising araiba thawna sejinaduna Russia gi lanmising hana lausilamlaba Ukraine gi territory sing amu hana handok ngambagi damak lanmising da thagat pasu phongdoki hairi Ukraine gi miyoi lising kyana lanmising gi thawna haptuna makoina amu hana Russia an lausingraba region sing handok pangamani Hauziki Aikoigi Levaki Mipun Kutimak Ningtamle Haina Zelensky na miyam punba mapamamada konjel thokna harauna laktoki hari Sokna riba lanpam singa duda medical staff na lauki pa thawdang amade lanmi singi mama mapa oiwi sing na piki pa thawna sigi damak tasu Zelensky na ikai kam na buut pa kaloina thagat wai sing phongdoki Russia gi prisoner of war oina leramlaba Ukraine gi lanmi khumphuna yumda halakpada haraute an okpa loina na makoi gi thawna aduna maru oina satakhiba military operation singa dugi maina Ukraine gi laimai gi Russia sing tandokhi bangamani makata na Ukraine amadi ma ki chungshina bakangbu na makoi gi ngamkhai ta landa aduna lam lokshilakpa adugi dama Moscow da maral shirakli hani su paus na phungdurakli hausko ina di myam paus su matang sa lusinjarage amasu myam pun anoba update ngaminasi